Mega Entertainment Guwahati Nasinuna Pangthokkhre SUNSILK Mega Miss North East ki ani SUBA edition amadi Gatsby Mega Mr North East ki taramanga SUBA edition gi audition Pangthokkhre Kaisampata leba hotel vego da Pangthokki audition asig mari lenana Mega Entertainment Guwahati gi State Director Kabita Kaisamna Mega Entertainment Guwahati gi Maikai gi peasant ani asida Manipur gi nupi amadi nupa gi contestant taramanga amadi Nupi contestant tara manga nupa contestant tara manga na saruk yana na ba khangalak lay sahi asigi Miss Baraki winner amadi ikui dana Pangthokkhre Miss and Mr Heritage Manipur gi nupa amadi nupi gi winner singi wena di beauty pageant as the direct entry gi khudong chaba leiragani phongdoki lamdam as the modeling gi lamda aitoi singthoiba na kya leirabasu puthok pinaba wat pana puthok ngamdana leiramba du platform asigi matengna mai pak pagi lambida sanction mangamlagane masig mathakta mayai kaba sinjaki ipakta sanction gadoba naha kyabusu aphaba lambida pusin bada achawu mateng oiba ngamgani hana kabita na phongdoki akoigi costume akoigi attire traditional mai saktai bani ko Manipur gi aduna hiram ko makta sigumba ma to ba jadani na sing da suma koida fatta balambi da say for example truck kumba sigumba line da chingjan ga da ba mayam se na thai raga phajaning ba wakalon da boto ga apaba mi ma oi ki pase si Mega Entertainment ki pandam ne